ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯝꯕꯥꯜ ꯃꯥꯔꯀꯦꯠꯇ ꯀꯤꯌꯣ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯂꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯆꯠꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯦ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯈꯔ ꯊꯦꯡꯅ ꯆꯠꯁꯦꯅ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯂꯣꯏꯕ ꯌꯥꯎꯒꯦꯅ ꯑꯩꯈꯣꯏ ꯂꯣꯏꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯦꯂꯥꯗꯨ ꯌꯦꯡꯐꯝ ꯈꯪꯉꯔꯣꯏꯅ ꯑꯉꯥꯡ ꯆꯠꯅꯤꯡꯕꯅ ꯃꯥꯁꯦ ꯉꯥꯏ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯊꯣꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯊꯝꯕꯥꯜ ꯃꯥꯔꯀꯦꯠꯇ ꯍꯥꯏꯌꯣ ꯀꯥꯏ ꯆꯠꯇꯣꯏꯕ ꯀꯤꯌꯣ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯃꯤꯁꯇꯔ ꯀꯔꯤ ꯃꯤꯡ ꯍꯥꯏꯔꯣ ꯍ꯭ꯋꯥꯏꯠ ꯃꯤꯁꯇꯔ ꯍ꯭ꯋꯥꯏꯠ ꯐꯨꯔꯤꯠꯁꯨ ꯍ꯭ꯋꯥꯏꯠ ꯂꯤꯂꯤ ꯃꯤꯁꯇꯔ ꯍ꯭ꯋꯥꯏꯠ ꯁ꯭ꯄꯦꯛ ꯀꯥꯏꯗꯣ ꯍ꯭ꯋꯥꯏꯠꯅꯤ ꯄꯨꯔꯥ ꯃꯤꯁꯇꯔ ꯍ꯭ꯋꯥꯏꯠꯅꯤꯅ ꯃꯤꯁꯇꯔ ꯉꯧꯕ ꯍꯥꯏꯁꯦ ꯅꯪꯗꯤ ꯗꯥꯕꯨ ꯃꯤꯡ ꯍꯥꯏꯔꯣ ꯑꯩꯔꯣ ꯅꯠꯇꯦ ꯑꯃ ꯗꯗꯥꯁꯦ ꯃꯤꯡ ꯍꯥꯏꯔꯣ ꯗꯗꯥ ꯃꯤꯡ ꯏ ꯀꯧꯕ꯭ꯔꯣ ꯗꯗꯥ ꯃꯤꯡ ꯀꯩ ꯀꯧꯕ ꯄꯨꯁꯤꯕ ꯀꯧꯋꯦ ꯄꯨꯁꯤꯕ ꯀꯧꯋꯦ ꯍꯥꯏꯌꯣ ꯑꯩ ꯕꯥꯏ ꯍꯥꯏꯔꯣ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯕ ꯌꯦꯂꯣ ꯂꯤꯠꯄꯤ ꯃꯦꯔꯦꯀꯥ ꯀꯧꯋꯤ ꯒꯨꯗ ꯃꯊꯪꯗꯤ ꯅꯪꯗꯤ ꯑꯉꯥꯡꯕ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤ ꯀꯗꯥꯏꯗꯅꯣ ꯊꯝꯕꯥꯜꯅꯨꯡꯗ ꯑꯗꯨ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯃꯨꯜꯂꯁꯤ ꯀꯣ ꯃꯨꯜꯂꯁꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯗꯣꯏꯅꯣ ꯀꯀꯥ ꯅꯦꯅꯦ ꯆꯥꯆꯥ ꯃꯃꯥ ꯂꯣꯏ ꯌꯥꯎꯅꯤ ꯉꯁꯤꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯗꯗꯥ ꯃꯊꯪ ꯃꯤꯡ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯀꯤꯌꯣ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯇꯣꯏ ꯗꯗꯥ ꯃꯤꯡ ꯍꯥꯏꯔꯣ ꯑꯩ ꯃꯤꯡ ꯑꯦꯟꯖꯦꯂꯤꯕꯥꯁ ꯁꯪ ꯗꯗꯥ ꯃꯤꯡ ꯍꯥꯏꯔꯣ ꯑꯩ ꯄꯨꯟꯁꯤꯕ ꯑꯃ ꯍꯥꯏꯔꯣ ꯗꯗꯥꯒꯤ ꯑꯩ ꯃꯣꯃꯣꯆꯥ ꯗꯗꯥ ꯃꯤꯡ ꯍꯥꯏꯔꯣ ꯆꯦꯆꯦꯒꯤ ꯃꯦꯔꯦꯀꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯂꯁꯤꯀꯣ ꯆꯠꯂꯁꯤ ꯃꯌꯥꯝ ꯀꯣꯔꯧ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯦꯂꯥ ꯊꯝꯕꯥꯜ ꯃꯥꯔꯀꯦꯠꯇ ꯇꯧꯕ ꯃꯦꯂꯥ ꯂꯣꯏꯁꯟꯕꯒꯤ ꯌꯦꯡꯕ ꯆꯠꯃꯤꯟꯅꯕꯅꯤ ꯉꯁꯤ ꯑꯉꯥꯡꯒ ꯃꯌꯥꯝ ꯉꯁꯥꯏꯗ ꯉꯥꯏ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯆꯠꯁꯤꯅ ꯍꯥꯏꯔꯒ ꯉꯁꯤ ꯄꯨꯕꯤꯗ꯭ꯔꯗꯤ ꯑꯉꯥꯡꯈꯩꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯁꯟꯕꯁꯦ ꯑꯥꯗ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯃꯌꯥꯝꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯉꯥꯡꯈꯩ ꯃꯌꯥꯝꯗ ꯑꯩ ꯑꯗꯨꯝ ꯅꯝꯃꯒꯦ ꯍꯥꯏꯔꯣ ꯉꯁꯤ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯂꯤꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯏꯆꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤ ꯑꯗꯩ ꯏꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯃꯦꯂꯥ ꯂꯣꯏꯁꯟꯕ ꯑꯣꯏꯅ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯂꯅꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯈꯔ ꯊꯦꯡꯉꯒ ꯊꯦꯡꯉꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯝꯃꯒ ꯑꯊꯦꯡꯕꯒꯤ ꯑꯣꯏꯅ ꯆꯠꯂꯕ ꯑꯩꯈꯣꯏ ꯅꯛꯄꯅꯤꯅ ꯃꯦꯂꯥ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯅꯛꯑꯦ ꯑꯗꯨꯅ ꯑꯊꯦꯡꯕꯒꯤ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯑꯊꯦꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯣꯔꯦꯟ ꯈꯔ ꯎꯠꯄ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯦꯂꯥ ꯌꯦꯡꯐꯝꯗ ꯊꯦꯡꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯂꯥ ꯃꯐꯝ ꯌꯧꯁꯤꯜꯂꯛꯑꯦ ꯅꯍꯥꯟꯒꯤ ꯒꯥꯔꯤ ꯄꯥर्क ꯇꯧꯐꯝꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯩ ꯒꯥꯔꯤ ꯄꯥर्क ꯇꯧꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣই ꯀꯨꯝꯊꯔꯒ ꯆꯠꯂꯒ ꯃꯦꯂꯥ ꯃꯐꯝꯗ ꯑꯃꯨꯛ ꯌꯦꯡꯉꯅꯤ ꯀꯩꯀꯩ ꯐꯦꯁꯇꯤꯚꯦꯜ ꯀꯩꯀꯩ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯃ ꯉꯁꯤꯗꯤ ꯃꯤꯁ ꯄꯥꯏꯅꯦꯄꯜ ꯀꯨꯏꯟꯁꯨ ꯈꯟꯒꯗꯕ ꯂꯩꯕꯅꯤ ꯌꯦꯡꯕ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯠ ꯂꯩꯔꯝꯗꯣꯏꯔꯥ ꯂꯩꯔꯝꯃꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯇꯥꯏꯃꯤꯡꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯄꯥर्क ꯇꯧꯐꯝꯗꯨꯅꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯑꯃꯨꯛ ꯑꯁꯤ ꯑꯔꯣꯏꯕ ꯑꯣꯐꯔ ꯄꯤꯔꯣꯏꯗ꯭ꯔꯣ ꯑꯔꯣꯏꯕ ꯑꯣꯐꯔ ꯄꯤꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯂꯥ ꯃꯐꯝ ꯌꯧꯒꯗꯧꯔꯦ ꯒꯥꯔꯤ ꯃꯦꯂꯥ ꯃꯐꯝꯗ ꯊꯧꯖꯤꯜꯂꯛꯑꯦ ꯅꯍꯥꯟ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯉꯁꯤꯗꯤ ꯃꯤꯁꯦ ꯈꯔ ꯆꯤꯜꯂꯦ ꯍꯥꯟꯅ ꯄꯨꯁꯤꯟꯕ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯅꯍꯥꯟꯅꯁꯤ ꯉꯁꯤꯅ ꯆꯤꯜꯂꯦ ꯉꯁꯤꯗꯤ ꯂꯣꯏꯅ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯃꯤꯁꯦ ꯌꯥꯝꯃꯟꯅ ꯆꯤꯟꯃꯟꯗꯅ ꯁ꯭ꯇꯣꯜ ꯃꯌꯥꯝꯁꯦ ꯑꯣꯚꯔ ꯆꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣই ꯃꯇꯦꯛ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯍꯣꯔꯦꯟ ꯑꯣꯚꯔ ꯆꯠꯂꯦ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯀꯤꯌꯣ ꯃꯦꯂꯥ ꯌꯦꯡꯗꯁꯦ ꯃꯤꯒꯩ ꯃꯅꯤꯄꯨꯔꯤ ꯃꯤꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯗ ꯂꯣꯏ ꯉꯥꯏ ꯂꯩꯔꯝꯃꯦ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯄꯥर्क ꯊꯝꯃꯨꯕꯅꯦ ꯁꯛꯁꯤꯡꯗꯣ ꯑꯝꯇ ꯎꯠꯂꯣ ꯁꯣꯝꯗ ꯍꯥꯏ ꯂꯂꯩꯃ ꯍꯥꯏ ꯆꯪꯉꯁꯤ ꯃꯦꯂꯥ ꯃꯐꯝꯗ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯁꯣꯔ ꯐꯨꯟꯗꯣꯏꯔ ꯈꯪꯗꯦ ꯁꯤꯒꯤ ꯃꯐꯝꯗ ꯐꯣꯇꯣ ꯀꯥꯞꯅꯤꯡꯕꯒꯤ ꯀ꯭ꯌꯨ ꯂꯦꯞꯄꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯊꯝꯕꯥꯜ ꯔꯦꯁ ꯍꯥꯎꯁꯀꯤ ꯃꯐꯝꯗ ꯐꯣꯇꯣ ꯀꯥꯞꯅꯤꯡꯕꯒꯤ ꯂꯦꯞꯄꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯤ ꯃꯌꯥꯝꯁꯨ ꯑꯣꯚꯔ ꯆꯠꯂ ꯌꯦꯡꯕ ꯉꯝꯈ꯭ꯔꯦ
Prakash Sarai Samgi sai loigre mathang da mo akoi ke Dinesh Sharma ki konjal da sai la thona Dinesh Sharma tholak tore ni se over sale khara theng ki buna koi mang da sang yeng bo phangre tangbam laikre Tangbam dilai na satham lekre tayo why am I there pham lai ta sat pham lai treo se ma pham se pra phul le Manipur mi puna mo sidal loi le ram me Airport ke bazaar om de lak palam bi ni sina airport bazaar de lak pa gari me am se pareng leng le si ke poirok sorok ta poirok pat ke me de sali balam bi de ni sina gari me am pareng leng le ra to koi mela tori ma pham de sida le ra mela sa tori stage sari ma pham de sida ni jing asi ni me am pro over sali ma gari lambi je pro traffic jam mare gari jam sa pe adre pareng leng le thal laga je lambi je airport bazaar bo lenga mane khalai na kan bada sina koi side stage ne right side ki background stage ne sina jana mi khra hang hai tu sa jana khra pang hai chale re yes to ge se andro ge koi sa ku sa ne yes to ge mo ise Oh. Mày vô lộ rồi. Mày gì? Cái sâm được 300 này. Massage 200. Squash ada masam di bazar far hai. Dah baba. Akoi ke akoi idom sama theng na se akoi ima ki manau nu pin Mingam dai biro se da ngang bi cậu ấy ngang bi kawai noi je masin je kwa umi ma le tau kaka se le re kaka ju wa re ngasang sai nu din de tholak pune phazana tho thoi sin khorang drang ge je atre apa na ta resto bo tholai ne je akoi waman dana ta phazana ade dena ka di sin khorang na loi ma sa de lấy mấy xin khẩu rang nghe sao xin khẩu đặc sản lấy mấy xin khẩu đặc sản là ya mình chỉ biết mà nào mà cái thằng này ngay sẽ rồi bây giờ mình ta Pineapple Festival kia là phải tao cái mình chăm thay biết mình tao hay cái mình xem mà mình khan phải nung siro mà rụp gì còn đông bom Suresh pro không dân đấy cái am quỳ na
ꯄꯨꯜꯂꯛꯄꯅꯤ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯄꯥꯏꯅꯦꯄꯜ ꯐꯦꯁꯇꯤꯚꯦꯜꯗ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯄꯥꯏꯅꯦꯄꯜ ꯐꯦꯁꯇꯤꯚꯦꯜꯁꯦ ꯌꯦꯡꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯌꯦꯡꯕ ꯉꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯂꯥꯛꯑꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯂꯥꯛꯑꯦ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯚ꯭ꯌꯨꯁꯤ ꯈꯦꯠꯅꯩ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯜꯂꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯌꯥꯝ ꯆꯤꯟꯗꯦ ꯃꯊꯪꯁꯨ ꯈꯔ ꯆꯤꯟꯗꯦ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯜꯂꯦ ꯉꯁꯤ ꯈ꯭ꯋꯥꯏ ꯆꯤꯜꯂꯦ ꯅꯨꯡꯉꯥꯏꯕꯗꯤ ꯀꯔꯝ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯕꯗꯤ ꯉꯁꯤꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯦ ꯈ꯭ꯋꯥꯏ ꯆꯤꯜꯂꯝꯃꯤꯅ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯊꯣꯛꯂꯛꯑꯦ ꯃꯦꯂꯥꯁꯨ ꯂꯣꯏꯍꯧꯗꯣꯔꯦ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯆꯥꯏꯅꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯋꯥꯏꯗꯅ ꯈꯤꯇꯪ ꯁꯣꯔ ꯍꯣꯜꯂꯦ ꯑꯩꯈꯣꯏꯁꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦ BBQ ꯍꯥꯎꯁ ꯌꯧꯔꯦ ꯁꯣꯔꯕꯨ ꯈꯔ ꯍꯣꯜꯂꯤ ꯉꯁꯥꯏ ꯌꯧꯔꯛꯄꯗ ꯏꯃꯥꯏ ꯃꯤ ꯃꯌꯥꯝꯁꯤꯅ ꯁꯣꯔ ꯍꯣꯟꯐꯝꯒ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ ꯍꯟꯅꯗ꯭ꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯄꯨꯡ 10-11 ꯇꯥꯗꯣꯔꯐꯥꯎꯗ ꯃꯤ ꯍꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯍꯜꯂꯛꯑꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯍꯨꯃꯥꯡ ꯁꯧꯗꯅ ꯁꯣꯔ ꯍꯣꯟꯐꯝ ꯂꯩꯇ꯭ꯔꯦ ꯇꯃꯥꯅꯨ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏ ꯑꯣꯛꯁꯤꯖꯦꯟ ꯐꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ngꯧꯕ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯁꯤꯗ ꯄꯨꯡ 10:30-11 ꯇꯥꯗ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎꯗ ngꯧꯕ ꯂꯦꯞꯇ꯭ꯔꯤ ꯑꯩ ꯆꯨꯝꯅꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯀꯤꯌꯣꯝ ꯃꯦꯂꯥꯅꯤꯅ ꯀꯤꯌꯣꯝ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯣ ꯀꯤꯌꯣꯝ ꯃꯦꯂꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤ ꯃꯦꯂꯥ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯄ ꯀꯤꯌꯣꯝꯁꯤꯡꯁꯦ ꯅꯪ ꯌꯥꯝꯃꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯆꯥꯝꯃꯒꯤ ꯉꯥꯛꯇꯅꯦ ꯑꯁ ꯀꯤꯌꯣꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯗꯣꯔꯕ ꯂꯨꯄꯥ 500 ꯀꯤꯌꯣꯝ ꯃꯊꯥ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯑꯒꯦ ꯑꯣꯛꯁꯤꯖꯦꯟꯁꯦ ꯈꯔ ꯐꯪꯉꯤꯅꯦ ꯍꯥꯏꯇꯩꯃ ꯃꯣꯁꯥ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯕ ꯐꯤꯒꯔ ꯃꯥꯡ ꯁꯧꯋꯦ ꯂꯩꯃꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯊꯛꯈꯤꯅꯦ ꯊꯣꯏ ꯀꯃꯥꯏꯅ ꯇꯧꯕ ꯃꯅꯨꯡꯗ ꯍꯨꯃꯥꯡ ꯁꯧꯋꯦ ꯗꯥꯕꯨꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯗꯥ ꯊꯣꯏ ꯌꯥꯝ ꯎꯝꯃꯤꯗ ꯍꯥ ꯑꯣꯃꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯨꯟꯗꯣꯔꯕ ꯅꯥꯎꯆꯥ ꯅꯪꯗꯤ ꯍꯨꯃꯥꯡ ꯁꯧꯋꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅꯦ ꯏꯗꯣꯝꯆꯥꯒꯤ ꯃꯄꯥ ꯃꯌꯥꯗꯅꯤ ꯃꯦꯂꯥ ꯑꯗꯨ ꯄꯥꯏꯔ ꯂꯥꯛꯑꯦ ꯇꯣꯡꯉ ꯂꯥꯛꯑꯦ ꯃꯣꯏ ꯈꯣꯡꯄꯥꯛꯇ ꯃꯤꯒꯤ ꯏꯃꯥꯏ ꯆꯤꯟꯕꯅ ꯊꯩꯐꯝ ꯂꯩꯇꯦ ꯆꯤꯟꯕ ꯊꯕꯛ ꯂꯩꯇꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯌꯣ ꯍꯦꯔꯣ ꯁꯥꯔꯤꯕ ꯑꯉꯥꯡꯅꯤꯁꯦ ꯏꯅꯥꯎ ꯅꯤꯄꯥꯟ ꯍꯥ ꯀꯀꯥꯏ ꯃꯆꯥ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯛꯁꯦ ꯁꯇꯤꯁ ꯀꯧꯋꯦ चले गाड़ी हजे लोड तौर हजे आगे मथंग कानर लोड तौर आखल इधर काखरे काखलो लले में देखो मैं ससाना पंबीरी तब काखलो नुसिका सिले मैं टिंगो माले सत्य मनुंग क्यों मिला मनुंग ऑक्सीजन फंगोब्रो कार्बन डाइऑक्साइड फंगोब्रो कमाई तो फिंगर कार्बन डाइऑक्साइड फंगो हाँ कार्बन डाइऑक्साइड फंगो अदु मी दिलो शिरा मने ऑक्सीजन फंगोब्रा कार्बन आता आयोरा साइज रो ऑक्सीजन कर फंगो मालिना मापन मखाई मुकल ले रदी सिनी को मापन खाई तारम ने हां तारम ने sai ko pa kan ni pan khatan yen da ngai अदु मी sai लमी या सोमदोंग मथंग न संgai दु दे dai da taram mo da bo da wa long da bo ni ngai di pung ga yen de काखलो ꯑꯩꯈꯣꯏ ꯃꯨꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯃꯦꯂꯥ ꯅꯨꯃꯤꯠ 5ꯅꯤ ꯆꯟꯕ ꯑꯗꯨꯒ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯌꯦꯡꯁꯦꯅ ꯂꯥꯛꯄꯅꯤ ꯃꯤꯅ ꯆꯤꯡꯅ ꯆꯥꯏꯅꯕ ꯉꯝꯗꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯗꯨꯅ ꯃꯅꯨꯡꯗ ꯄꯨꯔꯥ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯃꯆꯤꯟ ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯤ ꯌꯥꯝ ꯆꯤꯜꯍꯧꯔꯤ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯆꯤꯜꯍꯧꯔꯤ lepa ga hanjare ꯂꯦꯞꯄ ꯂꯩꯇꯦ ꯃꯤ ꯃꯌꯥꯝ ꯂꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯑꯗꯒꯤ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ koi halo jo halo वीडियो से कोई मथंग स्वाइद लोइसनजरगे मनुंग द संगफम लेहौद्रे ऑक्सीजन जो अमत फंगौद्रे कार्बन डाइऑक्साइड ngатang आयौरे अदुना अखोय मथंग मफम असिदा थोलकपदा अखोय खतंग हिंगदो माले ऑक्सीजन खर फंगे अंगांगी सोर खर होंतो जे अदुना अखोय मयाम वीडियो सि नुंगाइ बिरगे लाइक शेयर कमेंट पिबिरमो सब्सक्राइब सि तबिरमो नासिगी अखोय वीडियो सि मथंग साइ लोइसनजरगे काइनरसि बाय 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 बाय